Ms. Paodam Ming Tabirib Simku Taram Noxari, Nasigi, Amuruba Pau Pazari, Usik Sing Harpagis and Nevi Hadoklasi Haina, Manipurgi Governor Dr. Nazma Heptulana High Cray, Kangabok the Government Engineering College Amadi, Modern Residential School Education Minister T.S. Radia Shamna, Uribuyung Tang Cray, Masata Pau Pizari. State Asida Maru in an income Tada Malim Gitungan Tungan Mufamukaya, the Gilaktuna. Saktar Batang Makali Using Harpagis and Nabi Sitadolosi Haiduna, Manipur Governor Dr. Nazma Heptulana Pongdo Cray, Nasi Manipur Sarkar Forest Department, Sinduna Konung among the Labor Manipur State Film Development Society Auditorium the Pangtok Tuna, Grand Final of Nifum the Suba Wildlife Celebration 2018 Thoramda, Atoiba Mitunglan Oina Saru. Yaraduna Governor Wafamase, Pongdo Kibani. Governor Makata Raduna Maliam Famate the Pang the Batongan Tongan Bajiba Makal Kayana, Sakta Balam the Masida Kundari Miamna, Jiba Sing a Sigi, Maru Ibasing Kaminaba, Tangai Fade, Maliam Gino Hotspot Kuntramari, Labagi Manung the Leva a Sikoina, Hotspot, Mari Leva Sida Manipura, Hotspot, Ani Habadi, Himalayana Musung Indo Menmargi Hotspot Ki, Manunda, Leva Famni, State a Sigioina, National Park Ani. Wildlife Sanctuary Taruk, Amasung Community Reserve Mapal, Laibang Ambasi, South Ningaini, Lamlakis Hasing Manunda, Kayamasung Samu Yokotnaba, Project Tiger Amasung, Project Elephant Manipur, Manipur Sarkana Lokotpaga, Ase Apava Kontangni, Malem Gimapam Ataida, Nintam Tagi Matamda, Pirate Libu Ustek Sing, Maruina, Tameng Longomadi Sanabati District Sing Gimapam Singda, Paktakna Hardbag Tongasi, Lebnaba. Governor Namiamda appeal Tauki. This kind of an atmosphere, somewhere we'll have to stop using too many cars because the cars generate heat and carbon, and the carbon imprint is increasing more and more in India. We are very, very fortunate that Manipur is one out of the 34 hot spots across the globe. India has 4 biodiversity hotspots, and of all these 4, Manipur falls under 2 hotspots, that is the Himalayan and Indo-Myanmar hotspot. We are fortunate. We haven't contributed anything in being born or in being in Manipur, or the biodiversity which God has given it to us, nature has given it to us. But it is our responsibility to maintain it, to keep it, to protect it. All Tribal Student Union Manipur Atsum Kuki Students Organization KSO Amadi All Naga Students Association Manipur Ansamgi Mairo Singna Pulaga MU Watoki Matang the Pangwi Singo Unabagi from Amangasi Singmairongi Adim Jati Complex the Pangto Kray, Paumising Unaba Aduda, Sarukya Kiba All Tribal Students Union, Manipur General Secretary, Saivoy Haukip Nahai, Manipur University Isugi, Matang the Waroi Sing Puroktabana, Mahiru Singi, Carrier Manglapa Yabagi Akiba Lairakba, Waroi Sing Puroknaba, Taknaduna Laklabasu, Tabi the Basibu Yaning the Pongdoktuna. Hayeng October Gitang Mapandagi Hauraga, Nimit Mangani economic blockade Togani Haina, Taurumbangasi, Chief Minister Gawaris Hanabamatung Yano Porokpagi, economic blockade Adu Handokle. Ngarang Chief Minister Gawanis Waris Hanabada Makwegi demand sing Bibigani Haibagi Mapung Fava, insurance, Pivangam the Badagi, Ngasi Amuk Waris Hananaba Korokpadagi. Unaruba Makwegi demands Pigani Haibat. Taza Pirakivani, Makoina Taliba demands in Manunda, Separate Hill Central University, Amalingba, MU Giwatok, Atu Badaloisinduna, Mahusagi Fivam the Hanjan Hangani, Maduda, CM Natongan Basingi, Central University as Siling Nabagidamag, Kanavanatraga,
Indira Gandhi National Tribal University ase full-fledged university oinaba honagani hairake. Nakal amoromda atsum ansam amadi case ona mamangdagi singi sakot thorangi matangda tanduna lakpa demand singing sinnaba committee ama semlokpa amasung committee gi report athubada pikatuna tha amagi manungda mari leinaba loisang singa khananaba order thokpirakpagidamak CM uthagalakle. With honesty, establishment of Hill Central University or upgradation of Indira Gandhi National Tribal University into a full-fledged university. Yanabam Matungina University, Manipur University, the Atuba the normalcy pura and the assurance people we will 5 days economic blockade. Hayingdagi Horangi Doba oina Tanama proposed economic blockade to Handokre Haina Minyaki Pongre. Airo Kendra si ising manang kaina phangba kendra ama oibana lau singu bagi lamda hena kumang chawsin nab honaragani hain education minister Thoksom Radeshyam Singa na phongdokre. Ngasi Hairok part 2 the laiba Khangabok the government engineering college amadi model residential school gi ureb yung tambagi thoramda athoiba mithunglen oina saruk ya duna wafam ase minister na phongdokhibani. Minister na makha taraduna state asegi minister ama oirabasu Hairok kendra gi Miyam na thagalakpana Hairo Kendra su sengbat sagattaba yade Kendra sida maru oina lau singu mana masing thaba sasal loibaromda mai onsin se sahi amada lauro ohumlak puthokpa ngamnaba Kendra segi akhang ahi sing punsillaga society ama semnaba si minister na project thagatuna mathang sahi dagi hongnaba hodase mafam sabada dam amadi thai lokhong semnaba honagani lambi sing koilas thajin bagaloina Labuk taba lambi singsu semjilagani. Hairok asi lam yamna leitaba maramna chingmai sing asisu u sara thajinduna ningthina semlaga tourist sport ama ohennaba honasi haina minister na makhata na phongdokhe. Angang singsi mama pa lakani mama pa singsi gi gari ngatan wai so Hairok ki auto tongani iris tongani adagi seisda angang singa support khare yengani mobile gi recharge katang halaso Adi tayari ada refilling tawraso gas kita nung yoloso akoi khara economic activity sen thungi phibam semilon kitang phagalani adi khanjaraga aina Hairok Kendra thamgadoni hainai bujarakani adana mayamna cooperation video District Health Society DSS Thobal amasung District Mental Health Program anina punna singuna Thobal district ki oina so ngasi World Mental Health Week ki Thorum Waikhomani Girl College ki auditorium da pangthokre. Young people and mental health in a changing world haiba thim da pangthokhiba thorum maduda Thobal gi chief medical officer Dr. N Jainta Kumar na athoiba mithunglen Waikhomani Girl College ki principal o ibetona thorum mapu loinana NMHP Manipur gi state nodal officer Dr. Ranita amasung district hospital Sandel gi Psychiatrist Dr. K.S. Robindrona Akhanaba Mithunglen Singh Oina Saruk Yaki Tharongib Sarukamo Oina Dr. Ranita Amadi Dr. K.S. Robindrona Mahiro Singh da Tharongi Tim Oikiba Young People and Mental Health in a Changing World Haiba Hiram da wa ngangduna mental health ki matang da section gadaba wafam kaya phangdokhi History Society Kaksing ani suba mapok kuman numit ngasi October gi tang nipal sok lising ani gatara nipal langban thagi kun mapan nipa maning thokaba nimit ki ayuk pung tayat makhai taba matamda society asina Kaksing ithai committee ga kusamna na Kaksing ithai maru haina khangna ba Kaksing dage kilometer tara ni thoilap na palel gi awang no pokta leiba ithai maru damda laioi kharba ipa ipu singi mafamda haikat lekat tamkhre yotsung yosabana mapung Oiba sinfam oiramba Kaksing gi matam amagi matik magun leiraba Kaksing gumna lingchen manabagi lipunna chetna pun khraba ipa ipu sing aduna ngasidagi sahi samari rongi mamangda masa gi pangaltana kilometer 13 sangba ithai lokhong tawbiram dona pak chawraba Kaksing leirel laurelbu sathok leiba lokol sembiramba amadi sinjak wataba mafam amu henbiramba amadi sakmai turel gi singna khorangba ko henbiramba Ipa ipu amadi ima ibel sing adugi mafam da kok noluk na khurumjaduna langban sara tambagi thorom asi pangthokpani
ngasi nupilan memorial association manipur na sinduna nupilan gi hoda thauna phana saruk ya khibi laikhidrabi ima sing mafam da langban ya hikal lekat tamduna ikai khunubu utkre langban tha gi hikal lekat tambagi thoromado english sing masmapan kunthra mapan da thokiba manipur gi nupilan da thauna phana lusing khibi tamara patra awardee ima l rajani devi gi masanupa longjamba meitei gi yumda pangthoki Tharomadug mari lenana longjama maitena Englishingam samapan kuntrama pandagi Englishingam samapan nifu nifuma thoida thokiba nupi landa thona phana British ki mayok to lantheng na khibi laikhidrabi ima singi ikai khumnobu utpagi thoromase sahi khudingi langban thada pangthoktuna lakli Englishingam samapan marhudrani panda Manipur da MSc CP gi laingak leiringai da Nitai pa chuthekta gi sanjen thong phaw gi lambi ase nupi lan ningsing lambi haina thona ba cabinet na pass tawram laga ngasi phaw namsin dona thamliba ase nungaite manipur gi damak thawai na pontha pi khibi thona phabi ima singna lamdam asigi damak thoram lawrong khiba thawdang ado munai dana lehona ba sarkar na thu bada thabak ta onthok na ba hona bi haike Joint Administrative Council of MTUC and MGO na taliba demand sing matang da haukiba August thagi tang kunthra da JSC Manipur gi Chief Secretary ka unaduna wari sanabadagi point kuni thoi yawba charter of demand sing manung da technical oiba wafam ayambana yanaba porokhraba matung point khara semtok semjin tausi mathangi numita Chief Minister yawraga unasi hairam laga ngasi phawa JSC gi miu sing wari sanana ba kaubiraktre Wafam asing asi Imphal gi mafam amada pangthokpa paw gi mafam amada JSC gi Secretary General Laitonjam Biken na phongdokhibani Biken hai JSC na ceasefire strike chatharakpa ngasi ga thana numit chani subna ani sure ngasi tharaga numit tarani haibadi thasi gi tang tarani pan phaw gi manungda CM ga JSC ga unanaba sinbiyo amasung taliba demand sing pibiyu karigumba CM na mahak unanaba gi matam pidrabadi October ki tang tarama palamadi kun numit nini ase Manipur da lairiba employee khuding makna mass casual leave lawbagi khongjang changsilagani hojik Manipur da lairiba employee singna phangliba tolop ase ing lisingani ga subna tarukta lepkhiba revised pay scale aduni pay scale ase revised tokhiba sahidu dagi tharga sahi tara khudingi pay scale revised togadabani adubo hojik phawba sok lisingani ga tarukki pay scale piri base lengak na employees sing hak matpani 7 central pay area ka loinana english singani ga supna tara taruk January tang amadagi satna halagadabani due lairiba DAN DR ge pay sing su pithok piyu haiki Manipur University gi mieng makhada kha Manipur College KMC Kaksing gi Students Union na sinduna all Manipur Inter College debating competition ama ngasi college asigi multipurpose hall da pangthokre loinana college asigi mithoi mihelba maheroi singda piba incentive award sing lanthokre debating competition amadi incentive award lanthokpagi ngasi gi thormadu da kha Manipur College Kaksing gi principal P Raghuna athoiba mithung kha Manipur College Kaksing gi head of department M Sanatona Thoromapu amadi kha Manipur College Kaksing gi Students Union gi Vice President Y Rajuna akhanaba mithung oina saruk yakhe thabakta gi potharaba principal ke SS Brajamohana speaker oiduna lamdam asigi naharol singna thengnariba charangnabagi phibam ase chatnariba lairik tambibagi chatna pathap asinani haiba hiramda Manipur gi tongan ba college singi mahiroi singna saruk yaduna pangthokhiba ngasigi debating competition aduda DM College of Arts ke Anamika Haigru jamna ahanba DM College of Arts ke Joyshri na anisuba amadi kha Manipur College Kaksing gi Sanjit Khetri meyumna ahum suba position takhi mayai ka ba nisa saba yon ba yaroi nisagi mayokta miyam punna leminarasi haina thawal gi mafam kaya da khongjang kaya leptana changsilakhi ngarang Thawal Municipal Council Ward number 1 na kon ba mafam gi okram apun manupi sakhot lob OANCHL amadi okram youth club OYC anina sinduna Thawal okram gi akoi bada kholaw kaya ga loinana maira gi khongsa chatkre
Amoromda Mairagi Kongsat se Thobal Municipal Council Ward number 2 ge Ima Ivel Singamade Club Singna So Pangthoke Wang Mataba Makhalikai Sakwat Khongthang Lob Wang Mataba Mayalikai Maya Paiwi Lob Wang Mataba Women Development Association and YDSO PWO Amadi WYC na Punna Sinduna Satkiba Mairagi Kongsat Ado Wang Mataba Kairambi Singkhong Lampak Tage Hauraduna Laikai Asigi Zaga Sinma Tungna Satke Amadi Thawal Bazar Tongkong Pawa Satlaba Matung Lamthapam Kairambi Singkhong Lampakta Punduna Nisagi Mayokta Punna Tengnemilsi Haina Warip Kaya Lauki All Manipur ex-Indian Air Force Welfare Association na Sinduna Indian Air Force ki Marputaruk Suba anniversary ngasi Kaksing District ki Manung Sanba Thonawjam da Leiba Thonawjam Nabagi Yumda Pangthokre Thoromdu da Kaksing Jila Parishad member Waikhong ZP constituency ge Songtham Indrajit Singna Chief Guest All Manipur ex-Indian Air Force Welfare Association ki president Pukrambam Thambal Singhana President Association Sigi Hana President Oramba Laitonjam Haridas Singhana Guest of Honor Oiki Indian Air Force se Matau Karamna Hudokhiba Amadi All Manipur ex-Indian Air Force Welfare Association Samlakhibagi Matang the Air Veteran Ngangbam Arun Kumar na Nungi Oiba Warol Phongdokhe Now Ibisingi Hakselbu Hen Panganabagi Damakta Panganabagi Matang the Sub District Hospital Moriagi Conference Hall da Orientation Program ama pangthokre Thoromadu da statement Maternal Health ki Nodal Officer Dr. Mina Seram Chief Medical Officer Technopol Dr. Lalthari Mar amasung District Immunization Officer Technopol Dr. Kojendrona Mayai Tangmal Lauke Thoromadu da Technopol District ki Manung Sanna Laiba Mafam Singda Mama Wibi Mirol Bisingi ge Haksel Hena Phana Thamnabidamak amasung JSSK amasung PMSMA ge matangda wafam kaya ama khanakhe Green Light Baby School Kaksing gi Taramathoi suba literary meet Soklising ani gatara nipan ngasi Library Hall Information Center Kaksing da pangthokre Thoromdu da Kaksing Municipal Council gi Chairperson N Sanjit Kumar amadi Kaksing Dramatic Union ki Vice President L Brian Kumar Anina Presidium member sing oiduna saruk yakhe Thorom sida Green Light Baby School ki Mahiru Singh Makhal Mathel ki thorom kaya utkhe Mamang tha September ki tang 12 da Tharoijam na thokiba Faruk Misi ki thogdok mari lenana phajan khiba Miyu Singh athuba da condition amata yaudana thadok piyo amade Nanthok chen kiba Faruk ki khongloi ani hojik phawa phadana leiribase phabiyo haibagi dabida ngasi Tharoijam gi miyamna lomdam madom da wakat mifam phamkhre ngasi gi wakat mifam aduda saruk yakhiba ex upapradhan PS Purnima Sina Makhoina Taliba Dabi Phangdriba Phawa Makhoi Khongjang Makha Tana Sathakigani Haina Phangdorokle Ngasi Pause Singda Hairok Block Congress Committee ge Masana Masabo President Secretary amadi Assistant Secretary ni haiba Mangam Maring T Kala Singha amadi KS Ibomsa Singha galoinana Karmi Sahum galoinana BJP da sangle Haiba se aran bani masi election yorokpagi BJP gi prasar ni haina Hairok Block Congress Committee gi convener M Rameshwarna ngase Manipur Press Club ta pangthokpa Paumi Singh unabagi thorom da phongdokhre mahangna makha taraduna hairiba miyoi ahum ase haukiba general election mamangdagi masana party ase thadok kharba miyoi ni makhoina party thadok labada nungaitaba amadi mangjaba karisu leite amadi makhoina karmi sahum yawi haina palliba sisu aran bani makhoi ahum khaktamak thokhibani atopa karmi amata loina khide haikhi Kaksing District Pensioner Association gi Secretary na thadorok peserol amagi matungina Kako Sub Treasury gi makhada pension loba pensioner amadi family pensioner singi photo namagi thorom tha sigi tang 13 degi tang 10 phawgi manungda tang 12 13 amadi 13 yaudana numit khuding gi ayuk pung 13 degi nungtil pung 2 makhai phawba Sub Treasury Office Kaksing da pangthok lagani maramasina
pensioner masa masa gi pension book laga photo copy honaba association asigi maikei degi khangalakle sahi tara mari surabi nupi masa ama migrant laborer amana phamlan khrabagi matungda Gujarat ki district ani Mason amasong Sabarkanthada ka hena hingsa gi thodok thokpadagi state adu thadok tuna chen khraba migrant laborer sing amuk halakna ba Gujarat ki chief minister na appeal tawkhre ji ajik sanabagi pauda Jiribam district ki bau parada laiba lamlen community hall kam kangsang bau parada district kang association DKA Jiribamna sinduna tim mangana saruk yaduna haukiba tang October amadagi hauduna chatharakiba 30s Herald Singha veteran kang tournament 2018 gi ngasi sanakiba match ta sanamahi kasarna MITL Jiribambu Panjal tara mari tara ni thoida maithiba pikre lakliba tha sigi tang tara ni thoi October 2018 da SAYC sorok ating bigi mayok te MITL Jiribamga sanagani tha sigi tang October ahum dagi hauduna Jiribam Higher Secondary School ge playground da team nipan saruk yaduna chatharakhiba nipan suba Mazarun Bibi Memorial Football Tournament 2018 ge ngasi sanakiba match ta Khasi YC Kamaranga timna Lalpani SC timbu goal ani amada maithiba pikre District Sport Association DSA Kaksing na sinduna tim Nepal na saruk yagduna chathagada batra suba ke SS Lahau Devi Memorial Super Division Football League Tournament 2018 ngasi dagi haukhre Nailenthang Talent IAS Deputy Commissioner Kaksing na athoi ba mithung amasung DSA Kaksing ge President Y Mangol Jauna thorombapu oina saruk yakhe ngasi sanakiba opening match ta Sena Athletes Organization Sao Kaksing amasung United Brothers Sporting Association Apsa Mantak pu Panjal 2-2 da draw oikhre aroibada maruiba paw mohana pijari Usik Singh Harpagi Satnabi Thadok Lasi Haina Manipur ki Governor Dr. Nazma Heptullah na Haikre Khangbok to Government Engineering College amadi Modern Residential School Education Minister TS Radhe Syamna urep uyung tamkhre ngasi gidi Paodam matang ase loisinjare miyeng tabirib singbo amuk hanu khurumjari